North East India Petroleum Dealers Association NEIPDA na Awang nongpok lamdam da leiriba petrol pump sing hayeng ayuk pung mga dagi April amagi pung mga faoba numit nini thonglo lagani. Petrol pump sing thonglon bagi wari pasi ngarang Assam gi Uza Bazar da leiba NEIPDA gi office ta mifam ama pangthok laba matung lep kini. Mifam aduna kumjali sing ni tara tere gi dealer commission hengat na ba amadi atay demand sing takna duna laki ba wafam ase ngasi faoba mari laina ba singna thabakta on thorak tabadagi khongjang ase jangshit bagi warep lauki bani. NEIPDA na phongdoki bada retail outlet sing chalai bada henkat ki ba senfam sing commission rate ta adjust tarok tabadagi how ki ba February ahumda oil company sing da chithi ma iduna yengsin ba hai ki ba laikre adupu company sing dagi positive oiba paukhum amata laktabadagi awang nongpok lamdam gi oina NEIPDA na matam khara petroleum gi pothok sing leiba yon ba lepagi ware pasi laurakhi bani hairi.